Good morning everyone. Ngasidi ay wakhanje yam nungai. Aigi hainokdo tekthagay palamani. Aina ishorda namit khudingi khorimise nonglai nusi laktaba. Nonglai nusi laadi aigi hainokse hekta keleba. Hainok keladi ai thawai yam nungaiti. Heart kase pheloi du male. Ngarang su aina masing thiraga pajana thanamane. Haujiksu hawalaga masing amuk thirugige. Angangsa ngasi day wahay ki tao hay uday chawwa khongnang ni mana pumba hainaw ni te na wa kashampar ki te na wa hainaw na mulaga te na wa na harawi adubo aigi hainaw da te na wa ga tongamagadi natay kya charoy nauri na thongba tare ay tongpok sida lauri nang bo Kau hege tamu tu? Yengo, aigi hainong mayam se, dekthagay palise, phajadra. Yang pasai tamu tu, adu cabri jar moine. He, yadi, sabi yadi ko. Lai de kalaga ne, saga do bane. Nang na lai katinga charaba, nang papu do ni, nang ina kok to anilong do ba. Nang kok to anilong ning bra. Loning de tamu tu. Kok bukarana ani loning do no. Adu ne, aina hai se, nang bhap tao. Nang na chaning asu, lai kala matungda sabi yagani. Masih hanse yang nongai dorida. Hainau se ina sasu sadabda sagani na pakhalini ne mai se. Pai. Mai hainau se male tekanda ai ke dokyo. Yare he tongpok, hainong da amun ni yengano. Nang like tam sa tunatra, like tam sa thoro. Halaga ne, aiga hainong musingong timina se. Oi tamu tu, ai school kau roke. Adu ka halaga imarame amga kaita sana de bida. Tamu tu hainau musing thibda ai yeng le roke. Yai tena. Good, aduni, aina pamisu tongpo. Ainaga hainong musing thiraga nang na yeng leibudu. Pare, horen school hala unarasi ko. Masigi hanubase horai khairaga pajara tumtharamani magi hainause mana tumningeda pajara furalage aduga hayenga yogamu maga masing thiba yauminerage phajje hainausidi loina mulamedana karam beheksige hanubaduna ne hek nongan baga yengbada mangre khanggadaba maikay dawen heke yam nokside ai hainong bijingdaba khangnima Haish, kaino he, hojigi kwa khukong du dia. Tuga chungi he, aigi hainong do kari to khwab jano. Nangai di akoi swai se kwa kam da khong dabne. Masi se matang yam chadana kwa na khongai se kainam se torom do malida. Tamiton Ay, tongpo, kadoroge. Tamiton mapan nunda thulo waru bam nei re Haish, kaido yar jana. Tongpo, kaido yarge. Nana du yam kan kaurei du bo. Tamiton gi hainong si kanan hek khrabno Tamiton hek pro Kaino ai di hekte na. aduga kaino aina hojik yengba kanda tangkhamen palamdre na Kaino ai sibo. Hoine, masidi hainong tangkhayam palamdre ne. Kanan hekrab jano. Tubuk nang bu ho bro. Tamiton na krai og durige aju Tamiton he irana hangi duni Adu nungthin pubuk sida kanan hurali no mehnau sibo. Tungbok sidi kanada hangnya. khangde Tamiton Kaino hainau si tongpo ki maikai da ngata he ai maikai dam te hekte sibo tongpo ni he jalo. Mango da di matau karam na hangoni madi ai ga dum tinara laibani na. Tongpo te yengoni nangju hainau si ai gi maikai rom da di amate hekte noi rom thang musida loi hekto isi kamai to jano.
ꯑꯩꯁꯤꯁꯨ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯍꯩꯅꯧꯁꯤꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯂꯣꯏ ꯍꯦꯛꯑꯦ ꯇꯥꯃꯅꯤꯇꯣꯟꯔꯣꯝꯗꯁꯨ ꯈꯔ ꯍꯦꯛꯑꯝꯒꯗꯕꯅꯤ ꯍꯣꯏꯅꯦ ꯇꯥꯃꯅꯤꯇꯣꯟ ꯑꯩ ꯉꯁꯥꯏ ꯌꯦꯡꯖꯤꯜꯂꯨꯗꯦꯅꯦ ꯍꯩꯅꯧꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯏꯀꯩꯔꯣꯝꯗ ꯂꯣꯏ ꯍꯦꯛꯑꯦ ꯇꯥꯃꯅꯤꯇꯣꯟꯒꯤ ꯃꯥꯏꯀꯩꯗꯗꯤ ꯑꯝꯇ ꯍꯦꯛꯑꯝꯗꯦꯅꯦ ꯇꯥꯃꯅꯤꯇꯣꯟ ꯅꯪꯁꯦ ꯍꯩꯅꯧꯁꯦ ꯑꯩꯅ ꯍꯦꯛꯏꯔꯦ ꯀꯥꯏꯅꯒ ꯆꯤꯡꯅꯔꯤꯔꯥ ꯍꯦꯔꯥ ꯇꯣꯝꯄꯣꯛ ꯑꯩꯅ ꯑꯗꯨꯗꯤ ꯍꯥꯏꯈꯤꯗꯦꯗ ꯑꯗꯨꯅꯦꯕ ꯑꯩꯗꯤ ꯍꯦꯛꯇꯦꯀꯣ ꯇꯥꯃꯅꯤꯇꯣꯟ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯪꯅ ꯍꯦꯛꯀꯦꯔꯥ ꯍꯦꯛꯑꯣꯏꯒꯦꯔꯥ ꯑꯩ ꯃꯤꯠꯁꯤꯅ ꯎꯍꯧꯗ꯭ꯔꯕꯅꯤꯅ ꯅꯉꯣꯟꯗ ꯇꯥꯏꯅꯕꯗꯤ ꯌꯥꯔꯣꯏꯅꯦ ꯈꯪꯅꯤ ꯉꯁꯤꯗꯒꯤ ꯑꯩ ꯐꯖꯅ ꯁꯪꯉ ꯂꯩꯒꯦꯕ ꯑꯩꯒꯤ ꯍꯩꯅꯧ ꯍꯨꯔꯥꯟꯕ ꯃꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯐꯥꯒꯅꯤ ꯑꯩꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯕꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯍꯩꯅꯧꯗꯣ ꯍꯨꯔꯥꯜꯂꯝꯗꯧ ꯃꯥꯟꯗꯦ ꯀꯩꯒꯤꯅꯣꯗ ꯍꯩꯅꯧꯗꯣ ꯀꯥꯔ ꯍꯦꯛꯏꯉꯩꯗ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯎꯒꯅꯤ ꯑꯗꯨꯒ ꯋꯥ ꯄꯥꯏꯔꯒ ꯀꯟꯊꯔꯒꯁꯨ ꯃꯈꯣꯟ ꯊꯣꯛꯄꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯇꯥꯒꯅꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯍꯩꯅꯧ ꯍꯨꯔꯥꯟꯈꯤꯕꯁꯤ ꯅꯨꯡꯗꯥꯡꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯨꯡꯗꯥꯡꯒꯤ ꯑꯃꯝꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯝꯃꯅꯤ ꯑꯗꯨꯒ ꯍꯨꯔꯥꯜꯂꯤꯕꯁꯤꯁꯨ ꯑꯇꯣꯞꯄ ꯀꯅꯥꯗꯗꯤ ꯆꯤꯡꯅꯗꯦ ꯃꯥꯒꯤ ꯇꯣꯝꯄꯣꯛꯇꯨꯅꯦ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯆꯤꯡꯅꯔꯤꯁꯦ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯍꯥꯏꯕꯗꯤ ꯌꯨꯝꯁꯨ ꯑꯩꯒ ꯊꯪꯅꯔꯒ ꯂꯩꯕꯅꯤ ꯍꯩꯅꯧꯗꯣ ꯁꯠ ꯍꯦꯛꯑꯒ ꯃꯥꯒꯤ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗ ꯀꯅꯥꯁꯨ ꯎꯍꯧꯔꯣꯏ ꯑꯗꯨꯕꯨ ꯃꯥꯁꯤ ꯃꯇꯧ ꯀꯔꯝꯅ ꯐꯥꯒꯅꯤ ꯍꯪꯉꯨꯕꯗ ꯍꯨꯔꯥꯟꯗꯦꯁꯨ ꯍꯥꯏꯔꯛꯀꯅꯤ ꯗꯥꯏꯔꯦꯛ ꯃꯥꯅ ꯍꯩꯅꯧꯗꯣ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯐꯥꯗꯗꯤ ꯌꯥꯔꯣꯏ ꯐꯔꯦ ꯉꯁꯤ ꯑꯍꯤꯡꯁꯦ ꯑꯩ ꯃꯄꯥꯟꯗ ꯂꯨꯝꯃꯒ ꯂꯩꯔꯒꯦ ꯇꯣꯝꯄꯣꯛꯄꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯨꯔꯥꯟꯕ ꯂꯥꯛꯄ꯭ꯔꯥꯅ ꯁꯪꯉꯒ ꯌꯦꯡꯉꯒꯦ ꯇꯥꯃꯅꯤꯇꯣꯟꯗꯨꯕꯨ ꯁ꯭ꯋꯥꯏꯗꯒ ꯂꯩꯕ ꯆꯠꯂꯛꯇꯣꯏꯁꯤꯕꯣ ꯑꯩꯁꯨꯕ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯀꯔꯥꯝꯕꯅ ꯍꯦꯃꯟꯈꯤꯗꯅ ꯍꯩꯅꯧꯗꯣ ꯇꯞꯇꯥꯏ ꯍꯦꯛ ꯍꯦꯛꯆꯜꯂꯨꯔꯦꯕ ꯍꯧꯖꯤꯛꯇꯤ ꯄꯣꯊꯥ ꯄꯨꯝꯊꯔꯛꯇꯅ ꯑꯩꯒꯤ ꯀꯥꯗꯣ ꯇꯨꯃꯤꯟ ꯂꯣꯏ ꯏꯜꯂꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯎꯈ꯭ꯔꯗꯤ ꯇꯥꯃꯅꯤꯇꯣꯟꯒꯤ ꯍꯩꯅꯧ ꯃꯥꯡꯉꯤꯗꯣ ꯑꯩꯅ ꯍꯨꯔꯥꯜꯂꯦꯅꯦꯅ ꯈꯪꯈ꯭ꯔꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯉꯩꯗ ꯍꯩꯅꯧ ꯃꯌꯥꯝꯗꯣ ꯃꯐꯝ ꯑꯃꯗ ꯍꯨꯟꯗꯣꯛꯈꯤꯒꯦ ꯑꯗꯣ ꯇꯥꯃꯅꯤꯇꯣꯟꯒꯤ ꯁꯨꯃꯥꯡꯁꯦ ꯐꯥꯎꯔ ꯆꯠꯄꯗꯤ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯩꯅꯧꯁꯦ ꯁꯣꯏꯗꯅ ꯎꯊꯣꯛꯈ꯭ꯔꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯍꯦ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒꯅꯦ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏ ꯀꯗꯥꯏꯗꯅꯣ ꯃꯁꯤ ꯇꯣꯝꯄꯣꯛꯁꯤꯅ ꯈꯥꯎ ꯑꯃ ꯄꯥꯏꯔ ꯆꯠꯂꯤꯁꯤꯅ ꯍꯩꯁ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯑꯩ ꯇꯨꯃꯤꯟꯅ ꯏꯟꯅꯔꯒꯅꯦ ꯌꯦꯡꯉꯨꯒꯦ ꯌꯥꯔꯦ ꯃꯁꯤꯒꯤ ꯄꯥꯠꯁꯤꯗꯅꯦ ꯍꯩꯅꯧ ꯑꯄꯠꯄꯒ ꯍꯩꯅꯧ ꯃꯔꯨꯒꯗꯣ ꯂꯣꯏꯅ ꯂꯪꯊꯔꯝꯃꯒꯦ ꯁꯤ ꯇꯥꯅꯗꯤ ꯇꯥꯃꯅꯤꯇꯣꯟꯗꯣ ꯊꯤꯕ ꯂꯥꯛꯑꯔꯣꯏꯗꯅ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯀꯥꯗ ꯇꯨꯃꯤꯠ ꯀꯥꯡꯁꯨ ꯑꯃꯠꯇ ꯏꯜꯂꯔꯣꯏ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯍꯩꯅꯧ ꯍꯨꯔꯥꯟꯕ ꯌꯥꯔꯦꯗꯅ ꯑꯣ ꯑꯩꯅ ꯆꯤꯡꯅꯕꯗ ꯆꯨꯝꯃꯦꯗꯅ ꯑꯩꯒꯤ ꯍꯩꯅꯧ ꯍꯨꯔꯥꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯣꯝꯄꯣꯛꯅꯅꯤꯗꯅ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯌꯥꯝ ꯐꯔꯣꯏꯗꯣꯔꯤꯗ ꯃꯥ ꯍꯣꯔꯦꯟꯁꯨ ꯍꯩꯅꯧ ꯍꯨꯔꯥꯟꯕ ꯂꯥꯛꯀꯅꯤꯗꯅ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯐꯥꯔꯒꯦ ꯄꯨꯡꯁꯤꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯇꯝꯗꯤ ꯐꯅꯌꯥꯝ ꯊꯦꯡꯉꯝꯃꯅꯤꯗ ꯐꯅꯁꯨ ꯀꯨꯏꯔꯦ ꯑꯩꯅ ꯌꯦꯅꯈꯥꯁꯤꯗ ꯇꯣꯝꯄꯣꯛ ꯊꯣꯛꯂꯛꯄ꯭ꯔꯥꯅ ꯉꯥꯏꯔꯤꯁꯦ ꯃꯥꯕꯨ ꯉꯁꯤ ꯂꯥꯛꯑꯔꯣꯏꯗꯣꯏꯖꯥꯠꯂꯣ ꯑꯁ ꯍꯩꯅꯧ ꯍꯨꯔꯥꯜꯂꯤꯉꯩꯗ ꯗꯥꯏꯔꯦꯛ ꯐꯥꯒꯦ ꯇꯧꯔꯒ ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯏꯗ ꯑꯥ ꯀꯅꯥꯝ ꯂꯥꯛꯑꯦ ꯃꯥꯅꯦ ꯃꯥꯅꯦ ꯇꯣꯝꯄꯣꯛꯅꯦ ꯇꯨꯔꯨꯝ 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 ꯇꯥꯃꯅꯤꯇꯣꯟ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯨꯀꯣ ꯂꯦꯝꯍꯧꯔꯤꯕ ꯅꯪꯒꯤ ꯍꯩꯅꯧ ꯃꯌꯥꯝꯁꯦ ꯉꯁꯤ ꯑꯩꯅ ꯂꯣꯏ ꯍꯨꯔꯥꯟꯕ ꯇꯥꯔꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯇꯣꯝꯄꯣꯛ ꯅꯪꯅ ꯍꯨꯔꯥꯟꯅꯤꯡꯕꯗꯣ ꯂꯣꯏ ꯍꯨꯔꯥꯜꯂꯨꯅꯦ ꯍꯨꯔꯥꯜꯂꯤꯉꯩꯗꯅꯤꯅꯦ ꯑꯩ ꯅꯪ ꯐꯥꯗꯣꯏꯁꯦ ꯑꯩ ꯇꯣꯝꯄꯣꯛ
ꯀꯨꯝꯊꯔꯣ ꯃꯈꯥ ꯀꯨꯝꯊꯔꯣ ꯅꯪ ꯑꯩꯒꯤ ꯍꯩꯅꯧ ꯃꯊꯛꯇꯨꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥ ꯇꯃꯤꯗꯣ ꯑꯩ ꯍꯩꯅꯧ ꯍꯦꯛꯄ ꯅꯠꯇꯦꯀꯣ ꯑꯩ ꯁꯖꯤꯛ ꯐꯥꯟꯒꯦ ꯇꯧꯕꯅꯦ ꯑꯣ ꯎ ꯃꯊꯛꯇꯨꯗ ꯅꯣꯏ ꯅꯥꯄꯥꯒꯤ ꯁꯖꯤꯛ ꯍꯧꯕ꯭ꯔꯥ ꯀꯨꯝꯊꯔꯣ ꯇꯃꯤꯗꯣ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯝꯇ ꯇꯧꯖꯔꯣꯏ ꯀꯨꯝꯊꯔꯛꯑꯣ ꯅꯪ ꯃꯈꯥꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯅ ꯀꯩꯗꯧꯒꯦ